ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯁꯨꯅꯤꯟ ꯀꯧꯖꯩ꯫ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯩꯖꯔꯦ꯫ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩꯗꯒꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 6ꯒꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯄꯨꯂꯞꯅ 5ꯅꯤ꯫ ꯅꯨꯄꯥ 2 ꯅꯨꯄꯤ 2꯫ ꯑꯩꯅ ꯅꯨꯄꯥꯗ 2 ꯁꯨꯕꯅꯤ꯫ ꯏꯈꯥꯗ ꯏꯅꯥꯎ ꯅꯨꯄꯥ ꯑꯃ ꯏꯆꯟ ꯅꯨꯄꯤ 2 ꯂꯩꯔꯤ꯫ ꯏꯊꯛꯇꯅ ꯗꯗꯥ ꯑꯃ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯅꯨꯄꯤ ꯊꯤꯔꯦ꯫ ꯏꯅꯥꯎ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯔꯦ꯫ ꯌꯨꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯗ ꯆꯤꯜꯂꯝꯃꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯅꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯒ ꯃꯊꯛꯇ ꯑꯣꯏꯅ ꯁꯨꯝ ꯍꯩꯒꯠꯂꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯌꯨꯝꯐꯝ ꯑꯃꯗ ꯅꯆꯤꯟ ꯅꯅꯥꯎ ꯇꯣꯈꯥꯏꯅ ꯇꯥꯈꯤꯕꯗꯣ ꯏꯃꯥ ꯍꯣꯏ ꯄꯥꯝꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥ ꯕꯕꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤ꯫ ꯄꯩꯁꯥ ꯆꯪꯕ ꯂꯩꯅꯥꯅꯤ꯫ ꯃꯗꯨꯅ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯁꯤ ꯀꯌా ꯄꯥꯛ ꯍꯦꯛꯇ ꯉꯝꯒꯟꯗꯦ꯫ ꯑꯩꯁꯨ ꯁꯣꯝꯗ ꯆꯍꯤꯒ ꯌꯥꯝꯁꯤꯜꯂꯛꯄꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯑꯩꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯨꯍꯣꯡꯕꯒꯤ ꯒꯤꯒꯤ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯃꯥꯅ ꯊꯥꯔꯤꯕ ꯃꯇꯝ ꯑꯗꯨꯐꯥꯎ ꯉꯥꯏꯕꯤꯔꯒꯦ꯫ ꯃꯗꯨꯗ ꯑꯩꯅ ꯉꯝꯗ꯭ꯔꯒꯗꯤ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗꯤ ꯆꯤꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯗꯗꯥ ꯑꯍꯟꯁꯤꯅ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯄꯨꯜꯂꯤꯉꯩꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯜꯂꯁꯤ ꯀꯥꯟꯅꯗꯦ꯫ ꯑꯗꯨꯒ ꯈꯔ ꯍꯥꯏꯗꯕ ꯌꯥꯝꯅꯁꯨ ꯂꯥꯞꯇꯕ ꯃꯐꯝ ꯑꯃꯗ ꯈꯔ ꯆꯥꯎꯕ ꯃꯐꯝ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯗꯗꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯗꯨꯅ ꯏꯔꯣꯏꯁꯦꯝꯕꯗꯒꯤ ꯈꯔ ꯍꯥꯏꯗꯕ ꯇꯥꯎꯊꯣꯡꯗꯒꯤꯁꯨ ꯈꯔ ꯍꯥꯏꯗꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯏꯪꯈꯣꯜ ꯑꯃ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯟꯅꯗꯤ ꯃꯐꯝ ꯑꯗꯥꯏꯗ ꯏꯪꯈꯣꯜ ꯑꯃ ꯐꯪꯉꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯁꯤ ꯈꯔ ꯑꯗꯨꯝ ꯆꯥꯎꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯂꯩꯔꯛꯀꯗꯕꯅ ꯏꯪꯈꯣꯜ ꯑꯁꯤ ꯑꯆꯧꯕ ꯊꯤꯕꯅꯤ꯫ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯁꯨ ꯃꯆꯥ ꯄꯣꯛꯇꯦ꯫ ꯃꯇꯩ ꯃꯅꯥꯎ 2ꯈꯛ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯒ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯏꯪꯈꯣꯜ ꯑꯁꯤ ꯄꯩꯁꯥ ꯇꯪꯈꯥꯏ ꯑꯃ ꯊꯤꯕ ꯍꯧꯔꯛꯑꯕ ꯃꯇꯝ ꯑꯗꯥꯏꯗ ꯏꯪꯈꯣꯜ ꯃꯄꯨ ꯃꯇꯩ ꯃꯅꯥꯎ 2ꯁꯤꯅ ꯅꯣꯡꯃ ꯗꯗꯥꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯏꯪꯈꯣꯜ ꯑꯃ ꯄꯥꯝꯕ꯭ꯔꯥ? ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯁꯔꯨꯛ 2ꯃꯨꯛ ꯄꯥꯛ ꯆꯥꯎꯏ꯫ ꯑꯃꯨꯛꯇ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯗꯗꯥꯁꯨ ꯑꯃꯨꯛꯇꯗꯤ ꯆꯠꯂꯒ ꯌꯦꯡꯉꯨꯕꯅ ꯐꯅꯤ ꯈꯟꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯏꯪꯈꯣꯜ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯩꯁꯜꯂꯨꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤꯁꯨ ꯁꯔꯨꯛ 2 ꯊꯣꯛꯅ ꯄꯥꯛ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯗꯗꯥꯗ ꯏꯪꯈꯣꯜ ꯑꯗꯨ ꯄꯥꯝꯕꯅ ꯂꯣꯏꯈꯤ꯫ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯂꯧꯁꯜꯂꯨꯔꯤꯕ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯗꯁꯨ ꯃꯃꯜ ꯍꯪꯉꯨꯕꯗ ꯄꯣꯏꯟ ꯑꯃꯗ ꯂꯨꯄꯥ 50,000 ꯈꯛ ꯁꯥꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯗꯗꯥꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄꯤꯁꯜꯂꯨꯔꯤꯕ ꯏꯪꯈꯣꯜꯒꯤ ꯄꯩꯁꯥ ꯑꯗꯨꯁꯨ ꯃꯇꯩ ꯃꯅꯥꯎ 2ꯗꯨꯗ ꯍꯟꯗꯣꯛꯄꯤꯔꯛꯑꯣ, ꯃꯐꯝꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯌꯥꯅꯤ ꯈꯨꯝꯊꯣꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯩ ꯃꯅꯥꯎ 2ꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯨꯁꯤꯟꯕꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯍꯣꯏ ꯌꯥꯅꯤ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯪꯉꯨꯕ ꯇꯧꯗꯅ ꯗꯗꯥꯅ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯑꯌꯥꯕ ꯍꯦꯛꯇ ꯄꯤꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯑꯗꯨꯛ ꯄꯥꯛ ꯆꯥꯎꯔꯒ ꯀꯔꯤꯒꯤ ꯍꯣꯡꯅ ꯊꯥꯗꯣꯔꯤꯕꯅꯣ? ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯤ ꯍꯥꯟꯅ ꯂꯩꯔꯝꯕꯒꯤ ꯆꯦꯛꯀꯤ ꯌꯨꯝꯗꯤ ꯅꯠꯇꯦ, ꯂꯩꯕꯥꯛꯀꯤ ꯌꯨꯝ ꯑꯃꯁꯨ ꯆꯥꯎꯅ ꯅꯤꯡꯊꯤꯖꯅ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯃꯄꯨ ꯃꯇꯩ ꯃꯅꯥꯎ 2ꯗꯨꯗ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯉꯨꯕ ꯃꯇꯝꯗꯁꯨ ꯃꯕꯥꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ, ꯃꯤ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯏꯪꯈꯣꯜꯅꯤ꯫ ꯅꯈꯣꯏꯅ ꯄꯥꯝꯂꯒ ꯂꯧꯔꯣ, ꯄꯥꯝꯗ꯭ꯔꯒꯁꯨ ꯇꯣꯛꯑꯣ꯫ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯗ ꯏꯪꯈꯣꯜ ꯑꯁꯤ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯕꯇꯪꯒꯤ ꯋꯥꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏꯅ ꯄꯥꯝꯃꯤ ꯂꯧꯔꯒꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯪꯗꯦ, ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈ ꯇꯥꯔꯝꯗꯦ꯫ ꯗꯗꯥꯗꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯪꯈꯣꯜ ꯑꯗꯨ ꯂꯧꯔꯒꯨꯝꯁꯤ, ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯃꯜ ꯈꯔ ꯍꯦꯜꯂꯁꯨ ꯃꯗꯨ ꯑꯣꯏꯅ ꯂꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯗꯥꯗꯤ ꯌꯥꯔꯛꯇꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯂꯩꯕꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯅꯕꯅꯤ꯫ ꯏꯪꯈꯣꯜ ꯄꯤ ꯍꯥꯏꯗꯅ ꯍꯣꯡꯗꯅ ꯆꯠꯄꯗꯨꯁꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯔꯤꯉꯩꯗ ꯈꯔ ꯆꯥꯎꯕ ꯑꯃ ꯂꯩꯍꯧꯔꯤꯁꯤ ꯐꯔꯕꯅꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯌꯨꯝ ꯑꯁꯤ ꯑꯊꯨꯕꯗ ꯁꯥꯕ ꯍꯧꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯍꯦꯟꯕ ꯋꯥꯗꯤ ꯐꯣꯡꯗꯣꯛꯂꯝꯗꯦ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯥ ꯑꯗꯨꯗ ꯌꯨꯝ ꯁꯥꯕ ꯍꯧꯔꯝꯃꯤ꯫
Yum saba haurakpagi matam adudasu manak adaida taba yum ama anina akoida sumna hairaki. Karigino nakoina inkonsi lauribadi si natrabadi inkol amata leitrabo hangaki. Maduda akoina maram hangurabasu makoina karisu tawdi sum hangbanida kumakki. Yum saba haurakpadasu inkol aduda marak kwak pairak tuna tongpham hekta oy. Makoina khongokpa matamdasu lekaigi mi sibra haichu side. Akoisu pungak ngakki. Yum sangaba numittasu yum thangnana leiriba yum mama anidu baton tawruba matamdasu makhoi amata lakhide. Hanagi inkol longni tawramba inkol mapu matei manaw anidusu akoigi yum sangabadu ngahak yawramaga thabak aruba ma lehore hairamduna saba yawdana hathu atu satki. Asumna matam kharadi akoisu inkol aduda nungaina leiba haurammi. Adubu chahi phadringai babasi yamna kanna naba haurakhi. Hanagi leina adu akoisu bababu phanaba layengami. Matam kharagi matungdagidi babasi akoi mayambu thadokduna satki. Yum asida yana hana baba hana lawba haurakhi. Tasengbadi wakhalol ase kona gya lakpani. Matam adudadi babana laikidabadu inkol asina maram oiraga laikidabani khangamdi. Maramdi babasi hana su masada leina kanba ma leibaduda babagi matam yorokpagi ni khalami. Baba laikidaba matungdagidi imung asi amuk mathang dasa taba haurakhi. Angang nubisu macit naba haurami. Inkol manung asida su thangja numit kumba athengba hing amadi nongalamdai matamda inkol maton waida mami sami mira laira khangdaba amuba pareng lepaga leramba matau kaya ama yumgi miui singna thengnarami. Ima so amuk yamna kana naba haurakhi. Imana yamna kana naringai serkadudasu yum asi asuki matik tamnarami. Imagi mamitasu choiron hoi kaiwai. Machinda yum manung asida amuba mayam ama sangi. Ayamna kijay haidana ahingde hekta laurakhi. Matau kya sida isanupi hoi tei mahoina khuju lekam hogalaga yum masida thaduami. Ima su matomda leiba kijay ta hairakpadagi matam pumbada ima bu yumgi mihoi amana adum manakta tumba hippa tawraga sena halami. Dada su konadi kari khalabano khangdi. Nongmai hing amada aibu mapanda kakthoga sumna hairakhi. Sunin nayamana ikholasida suk thawai tani mitaru basidi asoiba oiramani. Inauna hana haijakibado nayamana ilamagadi masi thomdabasu yai khangdre. Hojikpo koisi mafam asi amuk yonthoamaga mafam amada amuk leirubana pharadra khangdre hairakhi. Dadagi matau aduda isu nungairaktabadagi asumna amuk hairami. Dada haukrabadi haukre wakhan kya hena su khanjalunuda. Inkol asinasu oiramdaba yai. Imungi dasa langwan phattaba lakpa matamgi oiramgani. Laite ningthijana khoiramaga yengsi. Imasu baba laikidabadagi mathwai nungairaktabadagi machinda choron lonjaba oiramgani hairami. Dadana amuk phare nayamadi wakhana tumba yadre. Imung asida sum tattana awana tarakadabagi mahut inkol ase thado masira phau khalabani hairakhi. Masigi matung yum masi ahing numidang khaktana imada natana isanupi ani dudasu mamitta maseng marang puda uba haurakhi. Kitangmu mamsila abadi sumang pokto uyaramdi kida hairakhi. Konadi dadagaiga wamuna tanaraga maiba makaurami. Maiba dunasu inkol ase hek yengbada kari khalabano khangdi. Masada iyai hainadaba pakat thukatpa amaga loinana inkhongi akoibada mamitto kuyang yengi. Aduga sumna hairakhi. Nakoi yumsigi maningda pukri ama leibado hojikphau leiribra hangakhi. Wafam aduda dadana amuk sumna khummi. Ojadi matau karamna khanglibino hana mafam asida lakiba leikibro hangami. Maiba duna amuk ai mafam asida hana su lakre. Farese nakoi mungi lai khara khurum thoksi. Yumsigi ahal amasu masa swale haibada masu yengbiramage hairakhi. Asumna maiba duna ikhonge koibada lai tin ningthijana khoiram thokhi. Imabu su yenghalami. Kona maiba duna chalamdaida dadaga igada sumna hairakhi. Inkol asi mahu mayai khara kanbe inkhoni. Nakoina leibada khara cheksalu. Inkhonsigi mapuna khoiga parga mioi mari surabani. Layamge pumpam tinpham mapasu hektoi. Ikhol asi matam khara yengo maduda leibada sum nungairaktragadi mafam asi hek thadoga chatkro. Kuina leitharubagi su kanaba phangoi. Ai chalage hairamduna maiba dusu cycle tongaga chatkhi. Konadi dadagaiga su wakhalama lakhi. Ikhol asi suk chaurga hongna pithorpagi maramsi kona bhab tarakhi. Masigi matung baba laikhidraba sahi hek pharakpaga imasi amok khoi mayambu thadokduna chatkhi. Imana su aroiba yahip talamdai mikup aduda khoida sumna su haibirami. Ikhol asida nakoina chinana kuina leithaganu. Mafam asi thadoga yamna thuna chalahuro.
Imana ichasing lawba yaroi. Ahal akhoi oina law hainabani. Adubu ahal lawba loiraga. Ichasing sibu amuk lawni hai. Imadi yamna kire. Mafam asi thadoga salasi haidana. Imagi machindagi suro noi kayoi. Dadaga igada yamna haijarami. Asigumlaba matau kya asidagi imungi apunba wa tanaraga. Inkhol asi yonaba siyam saba haurami. Tawbadabo inkhol aside miyoy amata law yarakide. Akoina inkhol asi yondrabadi mafam atopa amada honguba haibasisu pesagi mathawni. Maduna asuki matik warami. Inang nupa tombasu nongmadi yu taptana thaksalaga. Hanagi akhode inkhonyo salakpa matay manawani duga khanarami. Maduna matay manawani duna inang nupabu mine aga taptana phubiraki. Maramdi inkhol ado akhona pamna lawkhibani. Maduda makhoigi mara leite haidana inang nupabu phuraki. Dadaga iganasu inang nupa aduda gyan tanaba wari sarami. Mingonda tainarunu akhona soibani. Sumaina lekaida wawa lauragadi inkhol ase mi amatada yon masitlaro. Tuminna leyo hairami. Noong masoyna tabak kalagpada yunggi get thungalasi hek jangakpada khoigi yunggi sumangda mami sami miyoy khara lepaga leiba maina urami. Numid adusu numidang wairam mamli tawrapa matamdani. Maduda isu mi laiboy ningdana getlon salamaga yumlomda sangakpada pasayna ukiba mitamsing adu tamna chaithoknaraga yunggi maning mayada loina sangnakhe. Aisu mataw aduda kana-kanano haidana maning mayada sangsalaga yengubada miyoy singadudi amata uba phangamkhide. Nong hek nganbagadi inaw nupagi masa mayamna kanna naba haurakhi. Hanasu angang asi sor phunbagi leina ejama nabani. Nongmagi angang asi su layengnaba honarakpada yunggi leijaba lanthum loina kairakhi. Dadagi gari asoba masu lei. Madusu yolaga inaw nupagi masa layengbada hapami. Dadaso amuk mafam marang khangdaba makai amuk yamna kanna naba haurakhi. Yunggi itay mahoy angang nubi singsu mataw asida kijarakpadagi aingonda kap tuna sumna pauk tamakhi. Dada yum asi thado asi akhoi leibada yamna kijare. Imasu babasu leikidre. Mathangna kana amuk taduribano haidana kapami. Kona de so wakhanda mafam masida leibada irei torei sialaga silinaw mafam marang khangdana pungsida sigadabagi mahot ikhol asisu adum leijarasanu. Bengta thabak tawba imanaba khara tanaraga housing loan ama apply tawraga paisaduna inkhol ama leirage khalakpadagi imanaba khara tanaraga dadagi mingda housing loan ama laurami. Aduga mafam amada inkhol ama leiraga yumgi miyoy sing tekta kaidana inkhol adu thado ama kalakhi. Mafam adusu yonba sittabadagi famon thoami. Matamgi insang napi tharami. Pukri achauba amasu tawraga nga thadaraga yolami. Kona akhona sum pauk tanarakpada akoida inkhonyo salakpa matay manawani dusu inkhon karbar tawba mi oirami. Inkhol mafam adusu tungan ba miyoy mga mukleirami hai. Makoy sumisi mina sum tatana thorakpadagi inkhol ase amana amada sum yonduna akon bada akoida taba oirami. Haujiki oina so akoy mafam aduda isang napi nga sangbagi mi thamdi. Lekaigi miyoy singnasu achang nga singado dum huran narada phabasu yawi. Inkhon gi isang napi su mayamna changaga dum hei. Akoy su maduda wa kaya ngangamdi. Adubu isung imanaba singnadi adukwana insang napi nga sakyoaga lekaigi mida achang kusiraksi taholido karigino senanaba mi thamba yadro hairakhi. Adubu makoina khangdaba wa kharasu leibana akoigi imungna inkhol aduda mi amata thamba pamamdi. Aigi office ki hotel phamba Nepali matay manaw amasu makoi barada leibagi mahot maduda leijage inkhol adusu sangjage hai. Adubu aina yade makoida so akoigi imungda tarakhiba awabada sa pumba wari tamami. Kona di makoina su madu oiragadi kijare to'oge leiraroi hairakhi. Masini mayam ngasige Rian Horror Story mathangi wari thagalakpada mayam punamuk thengnarasi. Ngasigidi mayamdagi kainanaba bidai laujari.